Hajinano Yambung. I Yambung the Pamungsida tumning the Habana draw. Get over gay below a Thoungamba Haba. Namainu Shibu Kangchipudo, Yingamuk trouble. I do show. Canana Town, I get on that. Nung. Hey! Nesi ode. Continue. Tacho. Bye. Karumdagini am Tazadi. Kakapiro. Nishido, Ibai Lai and Tarjusel. Ibai, Kakapiro. Hoi. Nishi. Pabasu the Sau Karapari. Aduna Isanse. Local Pirasena, Highway Luxury Nishi. Aduni bungo. Masabu nung sidaba mama pahlairam gadro. Nakoina sauba parakpadune, nasan nangai base. Nasan se yang wazarabani. Hauzikti harauzarani. Aditibai, Tankia the local Patarag. Numida Pabami Yangaga, Lekagi a single Lunana, Pabana Mulokapagi Pau, Hivalakidi. Madula Pada Numina Paba, Mahek, let never hide. Hoi back. Pare. Nasan nubisu harauzarani. Hoini, Adudi, I Mohana Bataragi. Hoi. Bazada Sunga Changam get over. Pare. Bema, Tacho Muchalage. Nasino Nishida, Pabana, Nang Lokapagiamo, Hivalani. Pabasu, Nanta Swan to Nalaban. Hoi Tacho. Lehoro. Bye, Aditya Thoungamba. Hoi. Let's go what we call this nursing SI. Nishia. Kari hage. Lichai Matang the Kainum Tiger Tobani. Ibi Makadoragi. Nishina on the Noma Hakiba, 12 exam Tado and Sirana Hibado. Aduka Doraba. Ado combine to Jaino. 12 Nina school Sukada Badiaroi. Aina Puribe school Sida Sidoina Minchina Nachanbira Siraba. Nana Panikan Bado Dumto, Nisigi di Iya. Nisia, Naiku. Queen Nisidi, Aina Tosagi Dina, Nisi on the Warrior. Sinungai Brasia. Sinungai Braba. Si Magni, Nana Sawi into Ido. Walanga Hengang Danke. Hoiba Nisia. Nisishu Engondian Waroraman. Matam Doisu, school goes asking him among the Yamikaiba have the oikr. Aina Pamsana Tozariba Ozagi Sinpamse. She was so in among Tuxari in the Kanjaki. Ador, I need she am non creba. Nesina ne Nangonda ne Natawing in Laknaba. Isagi Puxil di Nesina Mayek saying na Kangida. Nisia. Be Magi school gidine, Nang na Hybatuna, quite the Giparabani. Nanga Puna Sasabatuna, Angonda so, Wakal se Pungyang Yang Horedana. Nisi. School gi section so hold or Abanina. Aina Puriba school da, other on Sinbina Batoraki.
Hoi hoi. Nangna phadawbado adum yengaga tawro. Horendi nang mama thoibo hoi dang hata satlusi. Hoi. Masado yam sonjille hai. Ngakang yawbirusi ko. Hoi Nisi. So. Yambung, tayo jam chalon biyo. Piro. Se. Nisina dak theorom ni ko Yambung. Hoi. Lak piro ko? Hoi. Lojibani nang bo. Tholo ne. Lai Yambung. Jalasi Yambung. Nisi hoidi harama ba. Harame. Pare. Thosi. Siler. Sida nogi class later. Changoro. Horen Yambung break tam laki. Hoi Yambung. Chang. Kaidawrage mi nangbo? Kaidawrage mi nangbo? Ay am sauninge Yambung. Kaigi sauningbe nangde? Midi school hanba kaabse nungai kaina haine aduga nangdi paira halini ha nate do kaigino nang sauningise Kanana bu sauningo idoino. Satra singdo Yambungna class tak changpada irang yam tawe. First bench ka tanaradana. Adugi bo nandi kaigi sauningi ba ha mi ojana takudo mayek singa tahawnaba na mamangla tanai ni kaini Natti so. Yambungna khangsu khangdana. Hey yare lao nakok machado fuse ka loi chakpa tari bem lao sarawal warsi lao ko oroi paroi dabdane khanjal leuranu lao ko Yambung, aina haise sengmane. nang changtu chathok charamjani Taningde. Ngarang newcomer malakse mathan pham leire kaubishira. Hi, kay ming kauge. Ay bura. Hoi mane, sida pham sira o nathan phamido tandro. Lao sida. Kay ming kauge. Lilisa kawe. Noidi. Aigi ni Rina aduga magi na Puspa. Oh. Ado kaygino nang hangay school sila alaktudya. hayeng ne school da namanabi singi mamangdadi akhoi ni te naung habase khangalak pa yade ko Kaigino Yambung. oja singi mamangda adai satra singi mamangda ne yam phajadaba moigani wakhal khantaba watpa satra singdadi ne maduna siranaba wakhal oina khankidoin oja ga satra ga gi marakta leiriba senglaba marise maring marang uhannabagi achokba macha ama sorakani maduna nang kanada swaidok pa yade mase nang aigidi laibaki wafamni apambadi nate Aido naraga leuraba aduine. Adudi akhoi hum adum pulasi ko. Hoi, pulase. Ngaranggido karay yogre Pare adudi
ꯃꯈꯥꯗꯣ ꯈꯤꯇꯪꯒ ꯄꯤꯗꯁꯤꯀꯣ ꯁꯥꯔ ꯃꯈꯥꯃꯨꯛ ꯇꯥꯛꯊꯔꯛꯑꯒꯦ ꯑꯩꯗꯤ ꯁꯥꯔ ꯊꯥꯅꯤꯜꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ꯃꯥꯒꯤ ꯀ꯭ꯂꯥꯁꯁꯦ ꯅꯣꯡ ꯍꯦꯛ ꯌꯥꯍꯧꯗ꯭ꯔꯕ ꯌꯨꯝ ꯍꯜꯂꯒ ꯇꯨꯝꯕꯒ ꯌꯥꯗꯦ ꯈꯪꯉꯕ ꯑꯁ ꯅꯨꯄꯤ ꯅꯪ ꯄꯨꯔꯥ ꯉꯥꯎꯔꯦꯍꯦ ꯁꯥꯔ ꯊꯥꯅꯤꯜꯗ ꯂꯩꯅꯥ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯗꯒ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯀꯣꯏꯅꯕꯩ ꯋꯥꯔꯤꯗꯨꯗꯤ ꯋꯥ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯁꯥꯔ ꯊꯥꯅꯤꯜꯁꯦ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨ ꯈꯪꯗꯦ ꯄꯥꯈꯪ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯑꯁ ꯈꯪꯗꯦꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯁꯦ ꯑꯩꯗꯤ ꯃꯥꯏ ꯃꯁꯛꯁꯤꯡ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯂꯥꯏꯔꯤꯛꯇꯨꯗ ꯑꯩꯁꯦ ꯉꯥꯎꯗꯣꯔꯕ ꯈꯪꯗꯦꯗ ꯏꯆꯥ ꯍꯥ ꯀꯩꯗꯧꯔꯒꯦꯅ ꯀꯩꯝ ꯇꯧꯗꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯩꯗꯧꯔꯒꯦꯅ ꯃꯦ ꯀꯃꯤꯡ ꯁꯥꯔ ꯁꯥꯔ ꯐꯝꯃꯨ ꯐꯝꯃꯨ ꯕꯥꯏꯑꯣꯒꯤ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯍꯪꯕ ꯂꯥꯛꯆꯕꯅꯦ ꯁꯥꯔꯅ ꯈꯪꯗꯕ ꯂꯩꯔꯁꯨ ꯕ꯭ꯔꯦꯛꯇ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯐꯝꯃꯨ ꯐꯝꯃꯨ ꯀꯩ ꯈꯪꯗ꯭ꯔꯦ ꯔꯤꯄ꯭ꯔꯗꯛꯁꯟꯒꯤ ꯃꯇꯥꯡꯗꯅꯦ ꯁꯥꯔ ꯁꯤꯔꯥ ꯁꯤ ꯀꯣꯏꯁꯟꯁꯦ ꯃꯊꯪꯗꯗꯤ ꯍꯪꯉꯛꯄ ꯌꯥꯏ ꯃꯊꯪꯗꯗꯤ ꯍꯪꯉꯛꯄ ꯌꯥꯏ ꯀꯣ ꯁꯥꯔꯁꯨ ꯈꯪꯗꯕ ꯑꯝꯇ ꯍꯪꯖꯒꯦ ꯀꯔꯤꯌꯨꯝ ꯈꯪꯗ꯭ꯔꯒꯦ ꯑꯩꯅ ꯄꯣꯔꯤꯁꯤꯡꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯁꯤ ꯂꯣꯏꯃꯛ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯗꯤ ꯅꯪꯁꯤꯗꯤꯕ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯂꯥꯏꯔꯤꯛꯀ ꯄꯥꯔꯣꯏꯗ꯭ꯔꯥ ꯅꯪꯗꯤ ꯄꯥꯔꯣꯏ ꯂꯥꯏꯔꯤꯛ ꯑꯝꯇ ꯑꯦ ꯀꯩꯒꯤꯅꯣ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯄꯩꯔꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯕꯣ ꯌꯥꯝꯃꯨꯛꯁꯨ ꯈꯪꯉꯝꯅꯤ ꯍꯩꯃꯥ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤꯁꯤꯡꯗꯣ ꯌꯥꯝ ꯈꯠꯂꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯋꯦ ꯅꯠꯇꯦ ꯃꯣꯏꯅ ꯏꯔꯥꯡ ꯇꯧꯔꯒ ꯅꯪꯅ ꯀꯩꯒꯤ ꯁꯥꯎꯔꯤꯕ ꯃꯔꯝ ꯂꯩ ꯌꯥꯝꯃꯨꯛꯅ ꯈꯪꯉꯣꯏ ꯑꯣ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯌꯥꯝꯃꯨꯡꯁꯦ ꯃꯣꯏꯒꯤ ꯀ꯭ꯔꯁꯅꯤꯌꯦ ꯀ꯭ꯔꯁ ꯀꯔꯤ ꯅꯠꯇꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯄꯩꯗꯅ ꯁꯨꯛꯇꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯥꯏꯈꯣꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ ꯃꯤꯅ ꯋꯥ ꯉꯥꯡꯉ ꯌꯥꯝꯃꯨꯡꯅ ꯄꯨꯡꯅꯨꯡ ꯅꯣꯏ ꯅꯠꯇ꯭ꯔꯥ ꯃꯤꯅ ꯄ꯭ꯔꯣꯄꯣꯖ ꯍꯥꯏꯁꯦ ꯅꯪ ꯈꯪꯕꯤꯕ꯭ꯔꯣ ꯀꯞꯄꯅꯣꯕꯁꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯌꯦꯡꯗꯩꯗꯤ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯅꯨꯄꯤ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯃꯤꯅ ꯈꯪꯗꯗꯅ ꯍꯪꯂꯥꯛꯄꯗꯨꯕꯨ ꯇꯥꯜꯂꯨ ꯌꯥꯔꯤꯕꯕ ꯑꯗꯨꯕꯨ ꯌꯥꯝꯃꯨꯡꯅ ꯈꯪꯗ꯭ꯔꯀꯥꯟꯗ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯍꯪꯕ ꯂꯥꯛꯑꯣꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯅꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯔꯤꯗꯣ ꯅꯠꯇꯦ ꯉꯥꯏꯈꯣꯕ ꯅꯠꯇꯦ ꯅꯪꯅ ꯉꯁꯥꯏꯗꯤ ꯁꯨꯛꯇꯣꯛꯇ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯗꯨꯒꯤꯔꯕ ꯌꯥꯝꯃꯨꯡ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯉꯥꯏꯈꯣꯕ ꯑꯩ ꯅꯣꯛꯑꯔꯣꯏꯕ ꯉꯥꯏꯈꯣꯕ ꯅꯊꯟ ꯊꯨꯝꯍꯧꯔꯣ ꯅꯪ ꯑꯩꯅ ꯁꯤꯗ ꯇꯨꯝ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯃꯤꯅꯦ ꯂꯤꯆꯥ ꯍꯩꯃꯥ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯃꯄꯥ ꯃꯆꯥ ꯂꯣꯏꯅꯕꯁꯤ ꯉꯥꯏꯔꯦ ꯇꯧꯔꯤꯁꯤ ꯅꯦꯁꯤꯒ ꯑꯣꯏꯅ ꯇꯨꯝꯃꯨꯔꯅꯤ ꯆꯠꯈ꯭ꯔꯤꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯁ ꯉꯁꯥꯏ ꯃꯥꯏ ꯅꯦꯆꯔꯗꯣ ꯃꯤꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯟꯗ꯭ꯔꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯒ ꯄꯨꯔꯛꯑꯒ ꯁꯥꯊꯥꯅꯤꯟꯗ ꯇꯥꯛꯑꯣ ꯀꯥꯏꯅ ꯍꯣꯏ ꯃꯗꯨꯏ ꯅ꯭ꯌꯨꯀꯃꯔꯗꯣ ꯁꯛꯀꯔ ꯇꯥꯈꯠꯄ ꯃꯥꯜꯂꯤꯅꯦ ꯃꯤꯠꯌꯦꯡꯒꯗꯣ ꯃꯥꯏꯗꯣ ꯑꯩꯅ ꯁꯥꯊꯥꯅꯤꯟꯗꯒ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕꯗꯨꯗ ꯖꯦꯂꯤꯁ ꯀꯥꯕꯒ ꯃꯥꯟꯗ꯭ꯔꯣ ꯁꯛꯇꯥꯗꯨꯒ ꯖꯦꯂꯁ ꯀꯥꯕ ꯅꯠꯇꯗꯤ ꯀꯩ ꯑꯣꯏꯗꯣꯔꯤꯒꯦ ꯃꯁꯛꯇꯨꯒ ꯈꯔ ꯐꯖꯔ ꯇꯧꯕꯣꯏꯗꯤ ꯐꯔꯤ ꯌꯦꯔꯨꯝ ꯃꯄꯨꯝꯕꯤ ꯍꯦꯛ ꯃꯥꯟꯒꯩ ꯀꯥꯟꯗꯦꯁꯦ ꯃꯗꯨꯏ ꯅ꯭ꯌꯨꯀꯃꯔꯗꯣ ꯑꯩꯈꯣꯏ ꯏꯊꯛ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯗꯩꯅꯥ ꯀꯅꯥꯅꯣꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ
ꯑꯗꯨꯅꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯇꯣꯏꯂꯦꯠꯇ ꯄꯨꯁꯜꯂ ꯐꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯅꯥꯅ ꯃꯥꯏ ꯃꯤꯆꯪ ꯆꯪꯗꯣꯔꯤꯒꯦ ꯈꯪꯅꯤ ꯃꯥ ꯗꯦꯅꯥ ꯀꯅꯥꯅꯣꯁꯦ ꯃꯁꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯃꯥ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯁꯦ ꯅꯤꯁꯤꯌꯥ ꯂꯤꯂꯤꯆꯥꯗꯨ ꯀꯣꯆꯤꯡ ꯌꯥꯎꯕꯁꯨ ꯊꯣꯛꯂꯛꯇꯦ ꯀꯩꯗꯧꯍꯧꯔꯤꯒꯦ ꯃꯥꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯐꯧꯕꯅꯦ ꯅꯪ ꯑꯝꯇ ꯍꯪꯕꯤꯔꯨ ꯆꯣꯠꯁꯣ ꯑꯩꯅꯦ ꯁꯪꯒꯣꯝ ꯆꯤꯅꯤ ꯈꯤꯇ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏꯅꯦ ꯁꯤ ꯂꯤꯂꯤꯆꯥ ꯀꯩꯗꯧꯔꯒꯦ ꯌꯥꯝꯃꯣ ꯑꯩꯉꯣꯟ ꯊꯦꯡꯈꯤꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩ ꯆꯥꯛꯈꯨꯝ ꯆꯪ ꯌꯥꯗꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯣ ꯅꯦꯁꯤꯅꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯐꯧꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯑꯁ ꯄꯨꯛ ꯈꯤꯇꯪ ꯅꯥꯕꯅꯦꯕ ꯁ꯭ꯀꯨꯜꯗꯤ ꯆꯠꯄ ꯉꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯣ ꯑꯩ ꯉꯁꯤꯇꯪꯗꯤ ꯂꯦꯞꯆꯔꯒꯦ ꯍꯌꯦꯡꯗꯤ ꯐꯖꯅ ꯆꯠꯂꯒꯦꯕ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯦꯕ ꯐꯔꯦ ꯑꯗꯣ ꯅꯪ ꯁꯪꯒꯣꯝꯒꯗꯤ ꯊꯛꯑꯕ ꯅꯦꯁꯤꯅ ꯄꯤꯔꯝꯃꯦ ꯑꯗꯨꯗꯤ ꯅꯪ ꯄꯣꯊꯥꯔꯝꯃꯣꯀꯣ ꯌꯥꯝꯕꯨꯡꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯣ ꯌꯥꯝꯕꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯛꯑꯣꯀꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐ꯭ꯂꯦꯚꯔꯒꯤ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯗꯣ ꯌꯥꯝꯕꯣ ꯁꯥꯇ꯭ꯔ ꯅꯨꯄꯤꯈꯩꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯑꯝꯕ ꯌꯥꯔꯣꯏꯀꯣ ꯍꯣꯔꯦꯟ ꯍꯣꯏ ꯑꯩꯗꯤ ꯁ꯭ꯀꯨꯜꯒꯁꯦ ꯕꯤꯠ ꯁꯨꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯄꯨꯡ 4ꯗꯒꯤ ꯀꯣꯆꯤꯡ ꯑꯃꯨꯛ ꯆꯠꯂꯅꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯑꯅꯤ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯜꯂꯅꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯀꯣꯆꯤꯡ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯑꯅꯤ ꯁꯤꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟꯁꯦ ꯑꯩꯗꯤ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯦ ꯆꯞ ꯃꯥꯟꯅꯩ ꯏꯕꯦꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯣ ꯑꯩꯗꯤ ꯁ꯭ꯀꯨꯜꯗꯤ ꯑꯗꯨꯝ ꯀꯥꯅꯤꯡꯉꯦ ꯁꯔ ꯊꯥꯅꯤꯜꯁꯦ ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯁꯔ ꯊꯥꯅꯤꯜꯗ ꯂꯩꯒꯦ ꯂꯩꯔꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯀꯣꯛ ꯃꯅꯨꯡꯗꯣ ꯁꯔ ꯊꯥꯅꯤꯜ ꯀꯥꯏꯅ ꯏꯔꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯗꯣ ꯃꯥ ꯌꯥꯔꯛꯇ꯭ꯔꯗꯤ ꯍꯩꯃꯥ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯜꯂꯝꯃꯦꯅ ꯁꯤꯗꯤ ꯑꯁ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯈꯪꯗꯦ ꯇꯅꯨ ꯑꯗꯣ ꯑꯩꯗꯤ ꯁꯔ ꯊꯥꯅꯤꯜꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯍꯦ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯗꯗꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩꯀꯣ ꯑꯗꯨꯅ ꯗ꯭ꯔꯃꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯗ꯭ꯔꯃꯥ ꯌꯦꯡꯉꯨꯕꯗꯩ ꯋꯥꯈꯜꯒꯁꯦ ꯖꯥꯖꯥ ꯈꯜꯂꯛꯑꯦ ꯑꯦ ꯋꯥꯈꯜꯒ ꯖꯥꯖꯥꯠ ꯈꯟꯕꯤꯔꯛꯈꯤꯅꯨꯀꯣ ꯑꯝꯇ ꯈꯟꯒꯦꯁꯨ ꯁꯔ ꯊꯥꯅꯤꯜ ꯅꯠꯇꯕ ꯑꯝꯇ ꯈꯜꯂꯣ ꯑꯃꯨꯛ ꯐꯪꯖꯟꯅꯅꯤꯕ ꯏꯁ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤ ꯃꯁꯛꯁꯤꯒ ꯈꯪꯗꯦ ꯅꯠꯇꯅꯨ ꯑꯩꯁꯦ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣ ꯑꯣꯏ ꯁꯔ ꯊꯥꯅꯤꯜꯗꯤ ꯑꯁꯤ ꯂꯥꯛꯑꯦ ꯇꯨ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯧꯔꯨꯒꯦꯀꯣ ꯑꯝꯇ ꯀꯧꯋꯣ ꯁꯔ ꯀꯩꯗꯧꯔꯦ ꯁꯔꯅ ꯉꯔꯥꯡ ꯇꯥꯛꯄꯗꯨꯗꯅꯦ ꯈꯪꯍꯧꯗꯕ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯣ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ ꯑꯩꯅ ꯉꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯪꯕꯗꯗꯤ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯂꯩꯍꯧꯗꯥꯏꯅꯦ ꯁꯔꯅ ꯇꯥꯛꯏꯀꯥꯟꯗꯗꯤ ꯑꯗꯨꯝ ꯍꯩꯌꯦꯕ ꯑꯗꯣ ꯌꯨꯝꯗ ꯏꯇꯣꯝꯇ ꯇꯧꯔꯀꯥꯟꯗꯗꯤ ꯍꯦꯛꯇ ꯍꯩꯇꯕ ꯍꯣꯏꯁꯦ ꯀꯔꯝꯕ ꯖꯒꯥꯅꯣꯁꯦ ꯁꯔ ꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤꯔꯥ ꯍꯣꯏ ꯐꯝꯃꯣ ꯇꯧꯏꯁꯨ ꯑꯁꯤꯒꯤ ꯄꯛꯇꯕꯤ ꯑꯅꯤꯁꯦ ꯂꯥꯏꯔꯤꯛ ꯐꯕꯒ ꯁꯥꯗꯅ ꯁꯥꯔ ꯊꯥꯅꯤꯜ ꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯥꯏꯔꯤꯛ ꯇꯥꯍꯟꯗꯣꯏꯒꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ
ꯂꯤꯂꯤꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯖꯁ ꯂꯥꯛꯑꯣ ꯇꯧꯗꯦ Langoljam Films Productiongi Maikeidagi Karigumba khara khanghanjari madudi series asibu thawai hakchang yauna yengbiriba iraicha singna series asibu tung koina amadi miyamgi seba leptana tawba ngamnabagidama series asibu support tawbibani khanbiraga episode khudingi lupa amamam ani ani ta oirabasu aikhoigi pijariba GPay number asida hapiramu masina series asibu oinaba hotnabada back screen da chen chong tawzariba crew singi khajiktang oirabasu thauna oijagi sar Yambung timbu leptana support tawbiyo